Linna Chiklaba Loumi ama pulisna Maram Chadana Detain Toubdagi Laikanaba Ngamdana Leikhidre Bihar gi Bhagwanpur Khungangdagi Lakhan Prasad Kauba Loumi ama Labukta Potharingai Linna Chikpadagi Pakhatuna Lauduna Hospital Tamna Lambida Chelakpada Patrolling Chalamba Bhagwan PSK Team amana nupa adubu Maram Chadana Detain Tauduna Mahakpu Thadoknaba Lupa Lising Ani demand Tokhibaga Loinana Loumi aduna Mahaki Mayamba Kauduna Paisa Puraknaba Haikibaga Loinana Mayamba aduna Lupa Chatret Khak Puraktuna Linna Chikliba Nupa adubu Thadoraki Adubu Laibak Thibadi Linna Chiklaba Nupa Adu Hospital da Laikanaba Ngamdana Siki Haire Thaudok asigi Mari Leinana Leikhidre Mayambana PS asigi DSP Safe Sankar Kumar da Wakatuna Manau Nupabu Pung Ani Hena Maram Chadana Detain Tauduna Thamlaga Matam Chana Hospital da Layingba Phanghankidana Leikhidaba ase Yamna Minungsi Leitaba Thaudoni Haina Complaint Taukre Haire